Pausada yumpam ujbamar ujba paukara update taujari. Matai manok forum bagi thokdokta Chennai haiduna police na kaukraga phajin ki bagi mayokta wakan mifam sadakre. Maglim jawbo aero police na kaubadagi chatkraga mifu bagi maral pisinduna phajin ki ba yaningde. Athuba matamda thadokadabani hanamiyam hortuna wakan mifam chathagre. Hairok Assembly Constitution gi aero police station gi manung chanba. Hairok Assembly Constituency gi aero police station gi manung chanba salungpam khangyambem. Mamang lagi ki mi asibung ngarang ayuk aero police ki tim amal haktuna thiramba amade. Station da lagnar bahiram badagi ngarang nungtin station da sarke. Athuba bahot ke mari ena mifu bagi maral pisinduna phajin ki ba si yaningde. Condition amata yauduna athuba matamda thadobu haiduna salungpam khangyambem mamang lagi da community hall da miyam na wakat mifam asi sathaki bane. Mi forum bagi maranda police na phajin kraba mi adudi salungpam khangyambem mamang lagi dagi laukrapam manglem jaw sahi kuntra apokpa el megasan rakawe. Wakan mifam adudam hakari imata yaujadaba yumda thabak sudan leiba miyoine. Mangonda siriba maral asi yumfam yaudabari mahakpo athuba matamda thadokpiyo. Salungpam da santi thambiyu maram chadana micham phabiganu maram chadana mepa mifun tawbiganu aiba kholau kyasu lauke. Wakan mifam aduda saruk yakibi thingbai jam ongpi nganbi ton leimana hai. Masakang daba miyusina tha asiki taraga humdoigi nabitang pung tara makarum tapada phamungda tumda leiba matai manau farisambam anwai amati mahaki loinabi maibakbi putam thina furambagi thawong adubaso ngasigi mifam aduna janingde matai manau sibi yana furam bagi nuwaitana leiringai charikasida kadisu maral leijitaba manglem jawbo matai manau furam bagi thawdogasida senai aidun police na kaukraga phajin giba asi janingde manglem jawbo athuba matamda condition amata yautuna thadokpiyo magdawdok asiga karigumba amata senaba minate thabak sujanom jaduna chamda leijaba miyoine mangonda siriba maral asi janingde vote kamari lenan salungphamda santhi leiba pami salungphamda vote kamari lenan mi phuba mi phabagi thabak asidagi lepiyu haraduna vote ka mari leina hingsa ki mekta salungpam ki miyamna leigani haike atopa pau amadana bihari na lamjau sarakta thetpa firal huralaga party ba michat thiana ba honari ba legan excel lakot kane zdio ningthaujam bihari na lamjau sorokta thetba firal huralaga party ba michat thiana ba honari ba magi matakta legal ki oiba excel lokalagani ana janata dal united ke general secretary maistam dolendron phangdokre ngasi kaisam tong odam leirak masin da leiba rajniti dal asig office da pangthogi ba Pami singko unaba amada bhagna makatana hai. Bihari na miyoy kharaga loina na kurai ese ki BJP da mirip oriba El Susin Rogi da sawkale ana janata dal United ki piral pairaga sangki bado rajniti dal asik karigum bahiram amata da mari leina de loina na JDU kurai na BJP da sawkat li hai ki ba wafam akan bamong da kandem tawe. Bihari se dal asit amatam khara leiringai da National Council ki member ama warambe magwa dal asina senior politician amu ene ikai khomna utuna amade Lagang hakpada yarum bamisak amani aina mahakpa yamna ikai khumda dunda lakpane maghadaki Fales Compounder dal asigi meka areli amasin bada mahak lakhide loiner mamangdagi hongnasu mahak party ki thabak thawam sin da saruk yata dunda lakpane marmajana center dagi lakpa leader singna party ki thabak tawba gamdraba amade thabak thawam sin da saruk yapa gamdaba sing lakthokro aibadagi mahakpa December tang kundagi lakthokrabani mahaki mautat nongmai them sanjoi kauba miyoy man hot sin krabani ariba order asidi January tang taraga mathoi da thokbane loiner nagarang return tawre haina bihari na CMD party office da pisalamge masigi matung da phakna sosin ro ki mem da chalaga support tawre aina social media da thagala khebane mana to party ma da changki ba matam da JDU na thoidok na khallude mak party is da kana ba misu oide atumo ba makna JDU ke phiral puraga khwaidagi khurai gi JDU na BJP da support tawre aiba da condemn tawe man party is ki phiral lawki basu leite mikhal matam oibani da lamjau sorok da thetpa phiral hura laga tawribra mak di party office da lakpa matam da su driver Papa yautuna mathanta lakhebane ado mahangna satharabli thawong asidi party isna tumina leiroi loin namah ki mathakta legal ki oiba action lawhalagani aike makatarakpa atopa pau amadana India da no makata da covid layong loina ber lak ahum galising taraga tarit hengna thenare abri kunna na basu lising mapan chani marfu ga tarit yaukre covid-19 tar web jaruk tuna jangna santorak pada Manipur yauna India pumpagi oina no makata da covid layong uthoklaba anaba lak ahum lising taraga tarit sama kuntra kani toy thengna badage laiba ka sigoi na hujik phawda covid na naraba apun mama sing krorohum lak marfu gani thoi lising taraga ni pan chatet omputra hum da yaure malim gi takte India da laisat asin henchen na sohan ba US ke hek mathang da leire covid ke anu west trend jamna thuna sandok ba Omicron variant loina ba anaba lising mapan chani marfu ga taret state aduga union territory kun mapan da sandorakre Hauki bapung kunmari de COVID anaba samri marfu tra mathoi lekana bang hamdana seki ani union administrative ge data da aire laisarasi sandok ba horok padagi aujuk phawda seki ba pun mamasing lakmari lising marfu ga tarit chatruk marfu tra hum da yaukre
Covid anaba hinjilaba lising marfu trahum doi sumda yang haibatoi engkalaktun apan balai kanari masing lak daraga mapal ising kun gamari sumda yang haibatoi yaure masih apun ba anaba masing ki cada manga dasmik suno homni aina pare atau ke Covid-19 dan naba dagi faraki bagi sang cada marfu trahum doi suno mapanda hantarak le han health ministry na aire Kondrapum AC da BJP ki intending candidate taruki mathakta thabak tawa thingle aiba condemn tawe Kondrapum AC ki miyam da M Devaratana phongdokiba democratic oidaba wafum condemn tawi aina pawrabi yaifa naharul kanglop amadi pawrabi rising star club na aire club ani AC ki secretary S Tengthem amadi zone secretary KS Ibobi Singh na kodek pidu na tadur pacherola sina ai aukiba January taraga tarita Manipur ki print amadi electronic media da marangthem Devratan kauba miyoi amana Kondrapum assembly constitution da BJP ki intending candidate taruki mathakta ACS ki khunggang umputra marita thabak tawba thingle aiba wafum ama thengnare masimakti yamda lebak thibane mahaki wafum asina maram orga Kondrapum AC ki miyamda khoirang khoisang na pokhalle mahaki wafum na maram orga mikhal ka mari leina ba pamdaba thawdok thorak labadi madugi teksak pumba mahakna puroidabagi maram leite maram asina lakadoriba Manipur legislative assembly election asi ingna chikna Kresi bo khongkang noduna athingba thamba hiding bata haiba wofum chingtana ba yaroi pawrabi khongkang amadi AC asige khongkang singe authority mahano wede khongkang asige thabak thoram sinda kuting jalakpa ase pawrabi yaifa naharul kanglop PYNK amadi pawrabi rising star club PRSC gi apunba mifam na kumna khanara pa matungda haksina lawba loina akan ba mongda kandem tawe loina hiram asige matang dalebak miyam khangna sangdo kadabani haike more daleba access bank manager da ningthina fek tawduna bom ama piramle Moreda leba Access Bank manager da PU haiduna bom ma thamlamle thawdoga singa si upung tara makharum tarak pada bank staff singsu office kan haraktuna thabuk pai ba horakpa atai tu thokibane thawdoga dugi thawda matang da fresh na phangba pau amagi batongi danga si ai upung tara makharum taba adwai da masakhang daba miyoi amana box amada ningthina packing tawraba hand grenade jawba box ama bank aduda thabak tawba miyoi amada bank adugi manager da PU haiduna sinarambani haire Box adu hangdok tu ni yenglobada bom arbada khulakta police ta pau pira pamato police laktuna bom tu lakot kre box adu gi manung da tampaki lalulup amagi maming thaba warning letter amasu yaurami aire thawdok adu gi matang da more police na case am lokotuna makhata ba thabak lokot par aure aire atopa editorial gi kalam amadana Manipur gi lenga ki puthokpam thokpa share di puthok piyo Manipur marum do masagi puthok na mimanana hingba ngamjada ba India gi manung da laiba apipa state asi mimanana chakona marum dom hingba ngamna bahona pada Mausada ki lejarak lam koi pesni yang sen kita pamafam sing yang ning kita pamafam sing cangkot pahabasi tangai fade habasi state dasi ki miyamna kangdari bane India ki atai mafam sing dagi ai asagi fibam ena fai atai mafam sida yamna saba matamda atai ga manana yawna sadaba ingba matamda so atai ki thak yawna ingdaba state mane masigi matakta puning huna fazaba lam koi pesni yamni yang ning ba mafam ju ori bani maram sing asine be pantang dana irom dom hingba ngamna da bagi damak lam koi pesing na lakning na bo khona bahabasi tangai fade lam koi pesing na laku matamda yang nomor basi taru tananba abadi smart city weba impal weba habasne adabangasi state as capital impal sar gi phibam aside lamkoi pesna hangkoina pham ore impal city lu nahanba amadi kanglon chongda lehen bagi maroiba thawdang dawriba impal municipal corporation madhawning thin tawdabadagi amanga soi fatahudi fawbo mafam chana thamdabadagi manam namthiba mafam kya leire fatahudi sing puthok lambak kangji gari aiba adusu kangsi makhol takidre City as smart city one na bagi dabak center na hoke balising ani taraga taret ingda lupa crore lising ama project semke senpa masigi tangkai amana center na photo laga tangkai amana stand na photo kada bane center na photo kada ba senpam dagi lupa crore sama ka marfu tarukti tangkan ani thokna haibadi lising ani taraga taret ingdagi mars ta da lupa crore sama ka sokna taret amaso lising ani taraga mapan ingi November tha da lupa crore humbodra mapan kai tarakre aire adu stand na photo kada ba senpam dagi di lupa crore kuntama photo ki bana Project asik ani sebu face ke sentang log thabang ngamdana leire stena puthopom thokpa senpam asi sahi manga ge manung da ojar basu covid lasit ki yengla lak leba mars da loigada adu mathang sahi aibadi lising ani kulum do inki mars tha fawba center nu sangdok pikre maduna loigada roba assembly tam asna puthopang ngamhakta ba adu mathang ge government ama hek lakbaga stena puthopom thokpa siar adu de puthokana na ba miyam na hona ba chungane matam sana puthok hawdrabadi manipur na marum dom ing jabada maru eriba smart city wahida basu yai Wangjing Turel fata haudina fik thalle mari leina basing sarak piu liwa Wangjing Turel khongnung da khul manga ki mioi lising difu hena thakna sana riba Turel khongnung da fata haudi amade angangi hagis babul angthare marmasna Turel ase nambul Turel ka pangkhak or kadra aina mi pai ba paunare
Turel asi kanana lamding Educated Welfare Association liwa lamding na foster campaign amade legai satuna maiksi na duna Turel kongnung da amot palang taduna pa awareness pituna lagle adobo Turel gi manung da amot palang thabadi lepa ko leite angang gi hagis mabut lang thare marmas na mari lenaba department na wangjing Turel kanana bo hona biyo amade lang thare bamiyo sik logi matung ina charak pibiu aina liwana apel tawragle loina na Turel asida hagis lang thaba basi sakum da thamba syntax da lang thaba ga chamanai haiba wofam su Turel mapan da laiba yam da thamlagle maka tarakpa atopa baw amadana MLA Rovindro amadi hanagi MLA Surchandra BJP da yaukre MLA T Rovindro amadi hanagi MLA Y Surchandra BJP da yaukre ngasini taifa sudekta leiba BJP ki office da BJP da tangda yarukraba thanga kendra ki MLA Rovindro amadi kakjin kendra ki hanagi MLA Yangkom Surchandra bo lingyan janpi to taram da okre ngasi BJP ki office da pangtho ki tharomadu da Assam ki Urban and Irrigation Minister wariba amadi election in charge wariba Ashok Singhal Taragan itu coba State Legislative Assembly Election Management ki convener wariba KSS Bhavananda BJP ki State President waribi Yasada amade BJP ki maru ibam biyo kana tharom adu dasar byake tharom adu ka mari lainana Ashok Singhal na phangdoki bada lagriba Manipur State Assembly Election asida BJP da sit nefu ena kagani aduga sarugom thokbagi ani phangdana party na majority oigani aike ngasi nauna BJP da changla kraba thanga kendra ki MLA Rovindra phangdoki bada BJP asi mangno khwadigi khuda jaba political party amane Mamang Mikhil dasu BJP ki ticket ta Mikhil thengna ke aduna sem sadun lekhi adubo ticket bibi dakta badagi Trinamool Congress ta phole ki bani handak ti lebak fabadagi BJP da yawbo phangba asi thanga miyam git nungsiba made support ani ana afen ba phangdoke kaksing kendra ki hanagi MLA Surchandra na mahako okpagi tharmada da phangdoki bada court ki saina ba kya lekhi bana maram matam sangna mahak ruling party da yawbo ngamdana lakhe bane matam adu da thawaina BJP da haksang na Congress party da lairakpani adubo ngasi problem sing adu solve tawrba matung da thawai su haksang su animak BJP da laire pangthok kadrba Mikhil asida BJP bo amuka hana power ferak na nabu hona bada mahaki maike dagi akha palaitan hona gani aike arabida content sing asigi marbai ba pau khara asiba pau tamjari ba mani local news YouTube channel amadi Facebook page asida gi yengberi ba puna mapatha gasari channel asna tumda kana abadi subscribe to bi subscribe to bi romolaina like and share to su kabi gun number po amuka hana tagasari